ngasi numida waram phongkiba tongan manipuri sifungsingdagi amasung thokiba thawdo wathoksingdagi maroibi ipausing miyamna thamjagi ahanbada manipurigi issue asida congress party na mithingai saduna rajniti gi khudongsanaba launaba honaduna leire ibomsa manipur hauzik thoklibi irang asina praja section khudima khamthingna awaba mayunari asiguma tanja asida congress party na issue asida rajniti gi khudongsa lauduna mithingai oiduna leire masi tokpiyu haina BJP gi wangangroi lamlai kendra gi MLA khombatabam ibomsana phongdokre wapam masing asi BJP gi thambal sangle na pangthokiba pawgi mipam amada magna phongdokhibani magna makhatan hai ngarang manipur gi outer gi MP atharna parliament mipam phongdokhibada manipur thokliba conflict asi gi horakpam asi CM bireni maduna mahak sindu CM sindu pahibisi karisu lebanati adubo prime minister Narendra Modi na sindoktana thamliba asi sumdabani haina phongdokhi MP atharna parliament phongdokhiba wafam asigi matangda BJP amadi BJP lainga ki phirepti issue si karamna horakhibano haibisi MP atharna munna khangadabani issue si horakhibagi maramdi BJP lainga na Manipur gi integrity kaipi yaroi separate administration amari union territory tanbi yaroi illegal immigrants in Manipur gi loina khandolaga mayumda halan khigadabani drug pushilakku yaroi umang kokthokku yaroi reserve forest area da mi tashinbi yaroi mapal dagi illegal immigrant myam haijilaktuna Manipur gi singa masum tamda lariba yellow furup kunthraga mari manghana bo hotnariba si kandabi yaroi haiduna lenga asina sapsab thaba du lokhalakani loinana illegal immigrant khandokpa horakani masibu yaning daba phongdoktuna mamang sahi inglisingani ga kungo homdoi gi me ahumda all tribal student unions solidarity rally satuna rally aduna nomai paiba kuki militant sing yauksilakuna susampuna singmada laiba mitai singi yummai thaba heartbeat thabak torapani asumna kuki singna haurakliba ihawsi gi haurakpamasi chief minister N Berena thokanbani haibasidi congress ki MP atharna wakai ngangle haibasi mayek singna takpana ki magna hai karigumba CM Beren sindokpa taragadi thokliba wathok asi loisanba ngamgadra madugi daita MP atharna lawung ngamgadoribra Congress na mithingai oina thabak tawba tokpyu Congress na takthorapasidi board phanglaga loire Manipur kaiba kaidaba khangdi haibada yumpham oiduna thabak tawbani Lok Sabha election mamangnasu atharna Manipur thugaina bo honariba kuki singa wari sanaduna makpu sagotkani haibagi wapam phongdokpasu laikhrabani maduna Congress ki MP atharna maram sadana mithingai saduna CM Beren sindolaga Manipur gi irang asi lusinba ngamgani haibasi yamna lanba wapam nehansu phongdokhi Atop Pawmana Tha Kunthraganithui Panchayat ki election pangthokduna lakhibu September tha pangthoklagani huai khemsa Tha Kunthraganithui supna Panchayat ki mikhal pangthokduna lakhibu do handak lakliba September tha asida pangthoknaba lainga leple mikhal asigi damak lainga ki mekedi state election commission matam lepina bhaijakre haina rural development and Panchayati Raj minister Yumnam Khemsana phungtokre wafam asinga sidagi haukiba taraganithoi suba Manipur Legislative Assembly gi taruk suba session gi ahobu numiki wahang pakum gi matamda opposition gi MLA Kaisa Megasandrana Panchayat election karama matamda pangthokadagi haina hanglaki bu wahang gi pakumda minister na pakum sipi hibani matamsa na Panchayat election pangthokhigadabagi maram piraduna minister Yumnam Khemsana house ta thamkibani Laibaki law and order gi phiwam phatabana maram oiraga mikhal asi pangthoktuna lakhibani haina pakum pikhi opposition ki MLA ke Megasandra makhata na hankibadi law and order ki phibam phatti hairaga kamdauna Lok Sabha mikal pangthokibano state asigi minister nasu law and order ki phibam phagatle haina ngak leitana haiba laikhrabani na Tha Kunthraganithoi mikal pangthoktuna lakpasi minister na akaknaba numit natragana matam ama house ta thambiwai ki wang asigi pakumda minister Y Khemsan house ta thamkibadi Lok Sabha mikal loikraba matung model code of conduct hek handokhibaga state cabinet ki miphamki mifam adura lenga asina September tha manung asida Panchayat ki mikhal pangthoknaba warep laukhibani karamba numita sapsana tawgadagi habudari state election commission na lepgadabani haina house ta thamki Atopa Pawmana DM University ki phibam fagatna bo hotnaringai da register na aranba thabak tawrabra haibagi singnaba laire feso phibam soktuna lairiba Dana Manjuri University DMU asibu amuktang aikhoi Manipur gi thakta natana malem gi oiba thakta maming lairiba university ama oiba ngamhanabagi damak maikei kyadigi university asida mai onsinduna fagatna bakana hotnabagi manungsana aikhoi
Federal Students Organization Kanglaipak Fesok nasu kan hotnaringai serakta University asigi register na aranba thabak thoram kya sa tharabra haibgi singnaba laire haina Fesok Head Office ki Secretary Education and Library ki thopuriba Wai Shumanta Luwan khuyek piduna press thokpa sirol asina hai Manipur High Court ki order amagi matung ina kuina namsinduna thambiru raba DMU ki tungan department kungani thoi ki oza marfugani pan ki posting ki thabak saliba sai sigi February kunga mapanda department kunga mathoi ki oza marfugo hundoi haidokraba matung amuk matam sangna tha mari hena offer form PB daduna thabak join tawba yahandaduna lairambadu hawkiba July 19 na thokpa university asigi notification amagi matungina offer form piduna thabak join tawba yahankhrabasu laibak thiba mana notification asida Department of Botany amasum Department Physics ki oinadi offer form PB di hairi hiramasigi matangda examining authority na piramliba tabulation table adu mapung phadi haibigi oiramle hiramasigi matangda laidiba sayenaba sida university asigi hanagi amasum hauzik vice chancellor oiriba amasum register oiriba singsi puksel singdabagi mami ama laibak myam amasum fesokna uba phanglai tasengna thokliba wathok asigi matangna fesokna maikai kyadagi likhul thigatuna mari lainaba stakeholder sing phaminaduna unarubada interview aduda mak fazana piraga tribunal fazana tawbagi pau tare University asigi housing register amasum BC in charge oiribanina Manipur gi governor hiramasigi matangna thamkiba wafam singadu laibak miyamna amasum fesokna thajaningai oidaba wafamni haina khali hiramasigi matangna sayet halaga masida khudong chaba lauraga mari lainaba Manipur laingak ki angam athoksinga lautunaba manba mawongda July 18 da housing DMU gi register oiribi Nevedita Lade latpamna khuyek piduna thokpa notification amagi matung ina department ani asigi oina amukna honana interview tawni haiba si maram sade haidi serol sin hai sayanari department ani asi lawbagi interview da interviewer oikiba oza mana fawa tribunal fazana tawrami maram asina hiramasida yengshinbina bahaiduna masamaka July tang kunda khuyek piduna hojiki amasum hanagi BC amadi registered haijabagi sirol laikhrabane Maram asina saukraba university amagi awang mathaki phampairiba daita leina thabak tawgadaba miyoising asina thausadabadagi tholakliba amasum angam athausinga laktunaba man mongda chathariba thabak thoramasida hakthengna yauriba university asigi BC amasum register sing asi mahairoi khunai amadi leba asigi oiriba education gi phibam asi khangbiraga kalhaunabagi damak makoi sing asi warakpagi matam oirabra haina fesokna leba miyamna thamakli Makasa tharak poina to pom lenga ki mai loisang sing da thang tagi oza sing hap lagani haina thajaba pikraba sunga si fawba haptana lairibisi athubuda hapiyu ki max lenga ki mai loisang sing da thang tagi oza sing hap lagani haina lenga na thajaba pikraba sunga si fawba hapidana lairibisi athubuda hapina ba lenga na hotna biu haina kanglai Indigenous Martial Art and Cultural Society ki max ki Secretary General RK Lenin Sanana lenga ki puning singslakli ngasi palace compound leiba Kimax ki head office ta pangthokpa pawgi mifam adu Secretary General RK Lenin Sanana makataraduna malem laisem lon gi leiramlaba mite khoi ipai pu singna thampira mathangta si mangkhidana ngasi phawu khonaduna lakli thangta na khoi ireiba iramda mu ngakpiramdana tana thaksi khaksi satna rol kaya gi haurakhamsu oiduna lakli adubu laibak thibidi aikogi fajakraba thaksi khaksi satna lisat amadi khunai rol kya asu mafam amakanduna lakliba thangta sibu Manipur lengana ngasi phawu thausadana lakli English ngani ga taraga mari degi hauna mai tampham sangsing thangta asi tambibegi thapakokhi English ngani ga taraga ni pod lenga ki mai loisang sing thangta gi oza sing lenga na hapina ba asawu iho ama sangsinduna taksinki matamadura mahairoi kya su Fazenduna jail thamki matamaduragi hauna lenga kiweba thangtagi oza sing hapinaba takshinduna lakhibedu ngasi phawa hapidana ri amaromda malem gi miyamda state asigi masak takpada culture na asabu thaudang lauri haina sak takna basu masigi sapsab policy ama leitabana cultural gi top masa asi kadom na thokadagi haibadu ngamdana ri culture tawjari basing asi VIP amadi VVIP sing lakpada lambi lamjaud puthok tuna taran oknaba madi stage ta performance oiraga matamgi
ꯁꯦꯜꯒ ꯆꯥꯟꯅꯗꯕ ꯑꯃꯗ ꯄꯤꯗꯨꯅ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯑꯣꯏꯅ ꯊꯝꯕꯤꯔꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯗꯨꯅ ꯆꯠꯅꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯊꯥꯡ ꯇꯥꯒꯤ ꯑꯣꯖꯥꯁꯤꯡ ꯍꯥꯞꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯃꯁꯤꯗ ꯂꯩꯉꯥꯛꯅ ꯇꯥꯗ꯭ꯔꯒꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯥꯟꯗꯝ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ NIA ꯆꯥꯔꯖꯁꯤꯠ ꯊꯥꯡꯒꯠꯈ꯭ꯔꯦ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIA ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯁ ꯇꯧꯕ ꯏꯟꯁꯔꯖꯦꯟ ꯒ꯭ꯔꯨꯞꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯂꯧꯈꯠꯄ ꯅꯦꯁꯅꯦꯜ ꯄꯥꯟ ꯏꯟꯗꯤꯌꯥ ꯏꯂꯤꯒꯦꯜ ꯑꯥꯔꯝ ꯑꯦꯟ ꯑꯦꯃꯨꯅꯦꯁꯟ ꯇ꯭ꯔꯥꯐꯤꯀꯤꯡ ꯀꯦꯁ ꯑꯃꯗ ꯆꯦꯟꯅꯕ ꯂꯩꯉꯥꯏ ꯍꯧꯃꯥ ꯀꯧꯕ ꯀꯨꯀꯤ ꯑꯃꯒꯤ ꯃꯊꯛꯇ ꯆꯥꯔꯖꯁꯤꯠ ꯊꯥꯡꯒꯠꯂꯛꯈ꯭ꯔꯦ NIAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯔꯖꯁꯤꯠ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ IPCꯒꯤ ꯁꯦꯛꯁꯟꯁꯤꯡ ꯌꯥꯎꯅ ꯑꯥꯔꯝ ꯑꯦꯛ Explosive Substance Act amadi UAP Act ki makhada NIA Special Court New Delhi da file tokibani laingai hauma hairiba accused asi leba asigi tuan mafam sing yauna North East region manungda network operate tawba yamna sauna sienaba miyoy amani haina charge tawri Mizoram da base tawba kanglup kharana North East region manungda ain gi wangbada khulai sing nongmai maru amadi pokhai yaba पोशाकना सिंबसिंग दलोन बिगी थाबक चथरे हैबा अककनबा पावदु युमफम ओइरगा NIA ना ममांगसेगी डिसेंबर 23 लाइंगाई होमा यावना अतोपा मियोय खरगी मथक्ता केस अमा रजिस्टर तौखि हाउजि फावबद NIA ना थिजिनबदा मियोय सिना म्यांमार बेस तौबा इंसर्जेंट ग्रुप सिंगी अफबा मरी सेमगले हाइरिबि इंसर्जेंट ग्रुप सिंग सिगी मथिंगदगी तुआन इंसर्जेंट अमदी क्रिमिनल ग्रुप सिंगदा सप्लाई तौनबगी दमक नोंगमई मरु अमदी पोखायबियाबा पोशक सिंग फंगी लोइनना माकी म्यांमार बेस तौबा एसोसिएशन यावना तुआन चैनल सिंगी खुथांगदा यामदबा सेनफम सिंग लखटख्रे हैबा खंगमंगम लाइदि मखाताना थिगतपदा मियोयसी लाइसेंस पाइबा आर्म डीलर सिंग सुमरी लाइने मांगना हाइरिबा मरी अदु अथिंग थमख्रबा खुलाई सिंग ललोनबद नतना नन प्रोहिबिटेड बोर वेपन सिंग ललोनबद सिजनई हैबा खंगमंगमले केस असिग मरी लेदना मखाताना थिजिनबगी थबक खुमांग चौक्सिन संगसिल लाइदि लोशिलकपुर टेंटक हेडलाइन संगदग मैम थमजगी TSA Thadou स्टूडेंट्स एसोसिएशन ST लिस्ट की Any Kuki ट्राइब सिंग डिलेशन तौनबा हायरगले हरी मैम टेंटक सुमना थमजरमगी दुगा हौजिक ओइनदि मैम पाउ सिसु मतांग से लुसिनजरगे मसु मैम पुरा नौपा अपडेट गमिनसी